ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯀ꯭ꯂꯤꯞꯇ ꯁꯨꯡꯒꯥꯡꯅ ꯇꯧꯐꯝ ꯈꯪꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯔꯣꯏꯁꯤ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯁꯨ ꯃꯌꯥꯝ ꯀꯌꯥ ꯃꯌꯥꯝ ꯄꯨꯛ ꯀꯪꯗꯅꯤꯡꯉꯥꯏ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅ ꯇꯧꯖꯦꯕ ꯉꯁꯤꯗꯤ ꯑꯗꯣ ꯑꯩꯕꯨꯗꯤ ꯆꯣꯡꯕꯗꯅ ꯀꯩꯀꯩ ꯁꯥꯟꯅ ꯂꯣꯏꯔꯕꯀꯣ ꯑꯩꯗꯤ ꯌꯣꯠ ꯀꯩꯀꯩ ꯁꯥꯟꯅ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯞꯄꯗ ꯉꯥꯏꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯗꯤꯜꯂꯤꯒꯤ ꯑꯣꯏꯅ ꯇꯧꯔꯁꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯈꯪꯕ ꯍꯩꯕꯗꯤ ꯑꯣꯏꯖꯗꯦꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯟꯅ ꯇꯧꯔꯁꯦ ꯃꯌꯥꯝ 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22. Set lore set ahum tor chutneebako sida ahum torani second exercise tawjare Nah, sini exercise ahum to biro makan ahum jadi kayak ahum to biro terus juga tadi juga rumah tadi exercise to je exercise pun yang ini betul yang betul yang to je dan ada yang to je apa cinta to je one second Mampu yang tak apa dulu, sampai dulu. Yang tadi sudah kom dia, pada tu orang segala kamu kena mencoba, tahu dia. Yang tadi tahu dia itu mana cerita lagi tu, yang kena mana itu kita tahu ke. Yang mesti kom dengan itu lagi kan dah, tahu lagi kan apa, mesti nak kom jelas apa kita tahu je, itu betul. Ya, itu ada.
ꯚꯤꯗꯤꯑꯣꯗꯣ ꯁꯦꯠ ꯑꯍꯨꯝ ꯇꯧꯔꯀꯥꯟꯗꯀꯣ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯏꯠ ꯀꯩꯅꯣ ꯇꯧꯖꯩ ꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥꯡꯅ ꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯄꯨꯛꯁꯤꯒꯤ ꯑꯦꯞꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯅ ꯃꯌꯥꯝ ꯉꯝꯒꯗꯕ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯉꯝꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯅ ꯌꯥꯝ ꯌꯥꯎꯅ ꯉꯝꯕ ꯑꯩꯒꯤꯁꯨ ꯍꯩꯕ ꯑꯩꯅ ꯈꯪꯖꯕꯗꯨꯅꯤ ꯇꯥꯛꯆꯔꯤꯁꯦ ꯌꯥꯝ ꯍꯩꯖꯩ ꯇꯥꯛꯄꯗꯤ ꯃꯌꯥꯝꯅ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯑꯗꯨꯒ ꯁꯥꯏꯠꯇꯨ ꯇꯧꯖꯩꯕ ꯁꯥꯏꯠꯁꯦ ꯑꯗꯨꯝ ꯑꯔꯥꯏꯕ ꯇꯧꯖꯩ ꯃꯌꯥꯝ ꯉꯝꯒꯗꯕ ꯀꯣ ꯁꯤꯁꯦ ꯁꯥꯏꯠꯇ ꯇꯧꯕ ꯑꯣꯏꯖꯩ ꯑꯗꯨꯒ ꯁꯛꯄ ꯍꯣꯜ ꯑꯃ ꯌꯥꯎꯕꯀꯣ ꯑꯩꯈꯣꯏꯒ ꯕꯣꯗꯤ ꯕꯤꯜꯗꯔꯁꯤꯡꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯣꯏꯕ ꯃꯥꯟꯅꯔꯣꯏꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯇ꯭ꯔꯦꯡꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯅꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯃꯁꯤꯡ ꯊꯣꯛꯅꯕ ꯄꯠ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯦꯡ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯍꯣꯜ ꯑꯃ ꯂꯩꯖꯕ ꯍꯣꯜꯁꯦ ꯉꯁꯥꯏꯒꯤ ꯗꯤꯖꯥꯏꯟꯗꯁꯨ ꯂꯩꯖꯩ ꯑꯩ ꯇꯧꯖꯔꯛꯀꯦ ꯍꯣꯜ ꯑꯃꯈꯛ ꯉꯥꯏꯔꯦ ꯇꯧꯔꯒ ꯇꯣꯛꯑꯁꯦ ꯁꯤꯅ ꯁꯥꯏꯠꯀꯤꯅꯦ ꯁꯦꯀꯦꯟ 20 ꯂꯩꯕ 30 ꯂꯩꯕ ꯑꯗꯨꯝ ꯁꯥꯏꯠ ꯑꯗꯨꯝ ꯇꯧꯖꯩꯕꯀꯣ ꯑꯩ ꯆꯦꯟꯖ ꯑꯗꯨꯝ ꯇꯧꯒꯗꯕ ꯁꯤ ꯁꯥꯏꯠ ꯉꯥꯝꯕ ꯇꯧ ꯌꯥꯗꯦ ꯁꯥꯏꯠ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯦꯠꯇ ꯂꯩꯔꯦꯀꯣ ꯍꯣꯜ ꯇꯧꯅꯕ ꯑꯗꯨꯗꯤ ꯁꯥꯏꯗ ꯆꯠꯂꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯇꯩ ꯐꯩꯒꯨꯝꯕ ꯀꯩꯒꯨꯝꯕ